Myanmar kapnabada Mizoram da amata thokri UG masil khuthoknabada Mizoram da Myanmar masali sing humrom sansilaki India Myanmar ngam khai paring the Civil Defense Force wal ngoraba masum sin National Defense Force CNDF ki marakta thangzanu mit thokiba kanmanoi kapnabagi thawdoduda haidurakpu maruna Mizoram gi Satang Village the Yumanga masum karama amata thokri Civil Defense Force wal ngoraba masum CNDF ki marakta Rikhaudara masum Khomawi da ayuk pung nipang minini fu manga de ginung thil pung ani ga makhai phabu khuthonaki thawdo odur haidorak pu numai maruna Mizoram gi Satang khun gi yumanga numai maruna panbari gi ama ada thoki amasum khamdur liba kar amasu ama ada thoki reporting gi matung ni numai maruna yumda panba horakpa adu gi Satang da loudspeaker season adu na khoi gi numai maruna akhoi gi yum yorokli numai ka palepi rohane lawraki Mapam adurigi phamo paun hai naunu noi kap nabigi thawdo aduna Myanmar gi India ra naunu lanjelak pa horakibani yamna lebak thibidi Myanmar gi sagaing region dagi lanjenarak pa ama tiaw ture lan bad Iraq na dunu sikri wa khakchang haujik su phangdana leidi nomai kap narakpadi gi India tamna ture lan silakna ba hona bad Iraq na khibani oiriba phiba madugi yanglaga Assam Rifles na Satang da leibi Indo Myanmar border gate sil toksin khibadi gi Myanmar masa sing mahok sagi punchi da saun akai ba pikri Thangzanumiki numidang wairam phawbada Myanmar refugee lising kaya Mizoram na sangju phamlauduna leiri amaramda atopa pawman hai Myanmar manungda nauna irang tholakpa asina Mizoram gi Samphai district ta Myanmar gi miyoi lising ani gi songa ga humdra ga mapan India gi ngam khai lanchilakla chensilakre chensilakwi gi mising asida angang yaurabadi nauna lanjalakpa mising asi lising helaga ni haina panari makhoi gi khawmawi amasum Mizoram gi Satang asi Tiaw Turel gengam khai oina khaidopani CDF amasum CNDF anina Myanmar gi khawmawi paishinana ba akan mamong da muknarapani lup ani magna leiba ani gi maruiba phawdu phawjin tawnari ba maruiba mafam asi paishinana ba tanarapani yang mejo association Myanmar gi lanjenarakpa miyoi sing Satang town hall amasum khoi gi mari mata sing yumna sangju phamlauduna lehali mari mata laitaba singna YMA gi thawmi sing sana thaknaba amasum tangai phadaba polam sing piduna mating pangli CDF who alzoram amasum Civil Council gi makhara operate tawbani duga CNDF amasum masigi political wing Sin National Organization asina Sin Brotherhood Alliance amasum interim Sin National Consultative Council gi saru ama oina lairibani numaiju numiki ayuktadi phiba madu khara laksile CNDF na khawmawi amasum naknaba khunsing makhona khudum chanchile loinana ningthokaba numitadi maoksagi phibumda hanjilakpa yai haibigi thajaba lairi muknariba kanglopani si sayesi gi February thada Mizoram gi konung aizolda merger agreement khuyek pinaduna ingta pahanjin hanbada yanakibani adu madugi khuyek pina ba adugi Mizoram gi Chief Minister Laldu Homa sakhi oikibani panba yabari haukiba saying lisingani ka kunga mathoida Myanmar gi lengak military na paisin kibadigi khulai paiba tuwan balup singa Myanmar lengak ki military gi mathakta landabadigi nakalani gi marakta akan mamono kuthoknarakpadigi sensilakwa mi lising kunthra hena husik Mizoram da lairibani hari nupi masa amana nupa masa ama khathri nupi masa du surrender tawrakli Masagi say kungani thurum surabi nupi masa amana nupa masa ama ningai sangdanarakpadigi thanga thinbadigi hospital laikat namraba batuk laikitri senari ba nupi masa du Nambol police station sangjarakpadigi phajinkre thawdo odu da laikidraba nupi masa du gi maming maitei salai thiam sai kunga mathoi kawi palace compound Govindaji road takini nupi masa du gi maming na loitong bo pinki sai kungani thu apokol laikidraba nilamani kawi ko kaithel konjeng laikai dekini police ki pauna hai Ngarang thil pung ani ga minini purom tabda Kaibulam Jau police station ki manungsan ba ithingda loktak pat yengba lakpat na hataru ki marakta ningai sangda narakpudi ki thawdo ru thoki ningai sangda narakpudi ki thawdo du da maitei chalai thiam sai kunga mathoi kawbana ha dubu loitong mom pinki na thanga thinbadi ki soki tongda asokpa du Moirang Community Health Center Moirang na pukhatuna laikat naram laba matungda Asian Hospital pukhatlaga laikat nakhi adu mainamak nupa masa du asokpa du na maram oiraga laikidabani thawdo odu gi matang na Kaibulam Jau police station sumoto case number 7/7/2025 KBL PS under section 103 BNS lokhatuna thijinba hokre hari amaramna thawdo odugi matangda press na phangba paun hai laikhidraba nupa masa asiga thangna thilliba nupi masa aduga mahimasing taminarakpani mamangna nungaina daba thawdo kharagi matangna sengdokna si haibadigi thangada sapani makoina mafam khrada
सेंदोकनरबा मतुंग लैखिदरबा सलाइगा लोइनना माका लकमिनबा ममानबसिंगना पिंकीगा नुंगसिनबनी हाइबा हियांग थांगदगी नुपा मचा अमाबु इथिंगदा तमथिना फुबदगी पिंकीरा माकी बेगति यावबा थांग मचा अमना सलाइदि थिंखिबनी हाइ थादोक थोखरबा मतुंगदा पिंकी अमसु माका नुंगसिनबनी हाइबा नुपा मचादु मफम अदु थादोलगा लाक्लाबा मतुंगदा नुंथिल पुंग हुंगा मखाइरम ताबदा नंबोल पुलिस स्टेशन सेरेंडर तौखि हाइ थाउदो अदुदा सोक्लाबा सलाइबुना मोइरांग PIC दा पुखतुना लेकनरबा मतुंगदा इम्फाल की एशियन हॉस्पिटल पुखलगा लेकनखि अदुबा असुकपदुना मरम ओइरगा लेकनबा ngamdana लेखितबन हाइदि थाउदोक थोकफमदा कैबुल लमजाव पुलिस स्टेशन की टीम अमना स्पॉट इंक्वायरी तौखिबगा लोइनना केस अमा लखलगा थिजिनबा होख्रे हाइदि इंडो म्यांमार बॉर्डर फेंसिंग खाबगी मयोग तेनोपाल डिस्ट्रिक्ट की सतंग विलेज खुंजासिंग इरांग हरखै इंडिया लेंगा की मिये मखादा हौजे हौजे इंडो म्यांमार बॉर्डर फेंसिंग खाबगी सरुप अमोइना मणिपुर अमदि म्यांमार की ngamkhai paring da leiriba Tamenglong district की Satang Village दा लेंगना बॉर्डर फेंसिंग खाबगी थबक सथरिङै Satang Village दा लेबा मरिंग खुंजासिंग अयेतपा अमदि अथिंगबा पिरखै ngarang tuan social media platform sing the video viral oirakhiba amada Tenopal district ki manung chanba Satang Village da leiba maring phru ki nupi khunja sing nangam khai paring asida India lenga ki mi makhara tuan agency kyana border fencing khabi thabuk sa thariba sida ayat apan piduna border fencing khabi thabuk sa thabi yaroi border fencing khabi thabuk sa thariba maphamasi maring phru ki haukiba mapa mapo sing thambiram balamsingi haidiba lamsing asida maphamasi ki khunja sing gi ayaba yaudana border fencing khabi thabuk Tabayare. Hariba Mapamasida Satang Village Kunjasingna Sarok Sintawada Kanagumba authority Amatan Ayat Apan Pibi Tabak Satarakoshi Yaruhena Mapamadura law and order Ngapigi Matautori security personnel Singda Piana Wapam Kafundoki. Satang Village Kunjasing Fundopada Wapamadubu Munatara Matunda Mapamadura law and order Ngapigi Matautori security personnel Singna Ministry of Home Affairs MSA Gi instruction की मतुंगिना मफम अदुदा सिक्योरिटी की ओइबा थौदांग पुदुना लाखबनी करिगुमा मफम असिदा सथरिबा बॉर्डर फेंसिंग खाबगी थबा असि यानिंगदब लैरबसु हायर अथॉरिटी के ई पाउ फाउना बियु हाइना मफम अदुदा ड्यूटी तौरिबा सिक्योरिटी पर्सनल सिंगना सतंग विलेज की खुंजा सिंगदा फोंदोकी निंगसिंगबा याबदी MSA ना इंडिया म्यांमार की मरक हानादिग लेरंबा FMR लौथुक्तुना मणिपुर अमदि म्यांमार ngамkhai paring yauna इंडो म्यांमार फेंसिंग खाबगी थबक सथनबा खंगनखिबदुगी मतुंगिना हाउजिक लेप लेतना तोवान सिक्योरिटी एजेंसी सिंगना ngak सिंदुना इंडो म्यांमार फेंसिंग खाबगी थबक लेपतना सथरिबनि इपुम पाट फुमजलग लंबी सिंगसेम सेमलोय सुसिंद्रो खुरा AC की ओइना युम संवा सारगनि अहानबा तंगा की ओइना युम साम साबा होख्रे खुरा AC की MLA El Susindro न खुरा हाइक्रू मखोंगी इसाउना सेंतखिबा युम अनि लनागी सनफमदगी नौना सादुना खुसिनखरबा मतुंग ngarang yum mari amasu sabat luisinduna yumbu sing kusinakhe ACC gi oina isauma sogalab singi yauna lairabagi pankai makhada laiba singi yum sawa saraga nari Imphal Ring Road project phana laktuna su puari gi sagona duna laklaba khura AC gi manung sana laidiba ipumpat asi phumjinduna kaidonung da lambi semaloi haina MLA El Susindro na yum kusinabagi tharamadu fongdokre magna hai खुरा AC की मनुंगसना रिंग रोड प्रोजेक्ट असि पैखत याबा मफमदा पैखत पदा अथिंग बलाइति अदुबो प्रोजेक्ट असि पैखत यारोइदब मफमदा पैखत की हाइबदि याबा खुरा रिंग रोड असि ngasiदगी सही तरागी मतुंगदा अमुक पाक्थोक साक्थोकपकी वाफम लागलाबदि करम हाइना तौगनि हाइबा असि असवो हंगामनि प्रोजेक्ट असि की दमकता मफम असि द लैरिबा मिसिंग असि लोइना होंगदोरिब्रा मसि खन्नब तंगाइफदि इपुंगपाट की इतिहास सगोनबा वारी कया अमा लैरि मसि लोइना मुथलगदरा Ring Road project asigi dama haujik lausingadoriba lam asina aroiba oiragadi akaiba leiti aduba madu oiroi lambi asi semlaba matungda su adumak pakthok sauthorakani madu yaba sum ngamloi ACC ki manungsanba seren khongdagi top khonang makong phawba semgadoriba Ring Road project asida mak sakoli aduba project asina ipum party sokpi yaraiki Susindro na makhatana hai part asida abora kai tausindanaba 60 mm siamduna puwari ki sagona duna laklaba part asi kanna ba kongtang paikat minasi singkai sing water supply digi potoku ising sing khorai kon samlai kai phawba laktuna part asida thadaraga henbi ising aduna haikru makong langka maikai digi imphal turel thadakhina ba miyeng thamduna lakpani ipum part nakna tasiliba yumamadi patahudi tokshiliba singasi
खासलेन ओइबना इंखोल लैबक ngamdriba phawba laibu yanaba mafam ama pirage haba wafam phawba thamkiba laikre nongmani ni asida niyamgi wangwada yum sajaliba amadi amona kai tawsiliba sing asi laukthokpiu natrabadi masi laukthokpigi thabak pekhalagani forest department ki matana palladuna ma nai isaudagi kanana laibak laugi yaraktaba forest department ki mathakta isau ki saithing nanglaba ACAC ki mi lising dagi tadana forest department ki mathakta PIL tharagani department asi ki official sing asi PR lakpadagi mawong madil naidana thabak tawriba nongmadi miyamna soidana makhoi matata wanglakane ki amaramda ngarang yum khusinaba thoramadagi matangna susindruna hai handaki isau sida khura hekru makhungi yum Nepal sendaki basagi manungda yum taru yum busina khusinakre warhoriba yum ani sigi manungda yum amana lamgi sayana balaibana yum pham hogat pangamdri amana hayengdagi saba horagani maki maikaidagi sariba yum singa sigi mathakta yumbu singna pakthok sakthokna sengbat sagalamba thengna bada nungai maki maikaidagi su angama mating pangkigani mi singyamba imungi di mahakna sariba si matik saba nati adumoina mak isaugi sething sauna nangliba yumthong nipana sigi kharada oiraba su mating oina batangai fadana yum singa sabane yum nipana sigi mathakta ACAC gi manung sana leiba lairabagi pankai makhada leiba yum sangarom su nauna saduna miyam kushinana ba thorang pekhali ACAC gi apunba polling station ni fugo humdoi lei polling amamam yum amarom khangatuna lottery tawduna ahanba tangkaki oina yum sama sabagi thabak pekhali yum sabagi thaba asisa da mat fugo manga losilaki tha asigi manung numit aphaba ama yenglaga ahanbi goina yum yangkai kushinaragane olakpa sahi English ngani kunga taru asigi manungda lemauri ba yum samli asisu saba lusinduna miyamna kusinana ba panam thamli hauki ba jun gi tang amada khura hekru makhongda torban kaibri gi yum sendakra ba kaisam diamond nai maki luhongbagi borba tolak lamba matung ikui kuidana torbana sikairak tuna maki yum sentakibane masina maram oiduna maki luhongba si matam kaktana yaithok tuna lakhibane adubu MLA susindron anabu yum ama saduna khusnarakpad apianma puyamadi luhongbagi matam su November thada leblaki diamond gi luhongma nangna ba yum asi paktok sakthokpada angama mating pangan hen MLA susindron su thajaba pikhi Lengak semlakpada Kuki Zo MLA amata yawi yaroi hakiba Kuki NP gi wapamna BJP gi Luchingba singna karimata phongdo yakidre Chuchangpur gi district headquarter the administrative center oiriba Kuki tribe sing gi apex budi ama oiriba Kuki NP Manipur gi general secretary Khaiko hau gangte na ngang thokiba office member na mamada Manipur anoba popular government ma semlakpada Kuki Zo MLA amata na saruk yabi yaroi hena phongdo khiba gi matangda BJP Manipur Pradesh ki state president yauna party gi Luchingba ani ga punna Luchingba ahumna wafam amata phongdo o habi yakhitre Kuki NP Manipur ngarang phongdo ki pu wafam asigi matana kari leibi gi haina ngarang nite pachu thekta leiba thambal sanglina pangdo ki Dr. Shyam Prasad Mukherjee gi sama kunga manga suba mapok kuman thoram da saruk yara khibi BJP Manipur Pradesh ki president e sadawda permission hangki buhangda mana karimata phongdo yakhidi hiramasi gi matana ma ki maikedi gi comment amata piro yakhi amaromdana nungba assembly constituency karaktuna Manipur Legislative Assembly gi Hill Areas Committee gi chairman oriba BJP gi MLA dingang lungang mainasu Kuki NP Manipur gi wapam asigi matana karimata haikiti mangna permission phongdo khibada parliamentary system gi lengak londari party gi Luchingba singna warep sing lawgadabani aikhoi party ki worker oijaba khaktani hakibaga loinana chief secretary gi maikedi gi sai isigi December phawbada lanjenari ba miyoi sing masagi mimda hanjidhalagani phongdo khibu wapam asidi thagat ningai ni hena phongdo khi aduga paumi singna Rajya Sabha da BJP gi MP gi oiriba ningthau laisem sana jawbra Kuki NP Manipur gi wapam asigi matangna hanglubada su mahakna warep khudimak central leader sing lawgadabani hauju phawbadi ehaki maikedi gi kari phongdo ningai leiti haiki Lintoi ngambi hizam kini haiba saruma set amata oiraba su phangdriba makhai panggong nisilaga aroiba mathau mangam pangthokloi me hu English ngani ga kungo homdoi digi tamthiraba lan horak tuna kansilangdi ngai sahi edugi July 3 mayumdagi tuition chekani haiduna thokibadigi ngasi phawba mapum khangdana lairaklibi siraba su masagi ni haiba saruma set ama phawba lengana puthokpa ngamdana lakliba Sagol Bantira Tongbrom Laikai digi Lingthoi ngambi hizam sai taragatre apokpa hi school jina mafam khanglaktaba ngasi sahi ani mapung pharakpaga loinana ngarang ayuk maki laikai community hall pangtokiba maki ningsing numit amasum miyamgi mifamna tongan loop kaya gi miyoi sing saruk yakri magna mafam khanglaktaba ngasi sahi ani mapung phabagi ningsing thoram pangtokpura saruk yakhi Manipur imagi convener kulamangang hai luwangwi Lingthoi ngambi hizam gi mari makhong sapsana khangandriba phawba democratic oiba khongjang jangsin ki gani pangona mutsilaga ma ki mathom mangam pangthokloi
Sing chanba chatpada ipuroiba hatokpikraba matungda sabikhibi yum Chief Minister oiramba Birena sabibra natragana PMAY gi sanfamdagi sabibra khanganbiu January 10 lisingani kunga marida wangu sabal maisakwi singna miyoi khra sing chanba chatpada Kuki Zo singna tamthina hatokpikhiba thaudokta laikhidraba wangu tirakhong GP gi ward number 7 dagi oinam roman maite gi luinabina ipuroiba laikhidraba matungda matamadugi Chief Minister N Birena thaudo adura laikhidraba miyoi marigi yum amam sabikhibani adubo yum sabikiba dugi kudong sabala roga ipuroibana hinglingere yum sanabigi damak thakiba housing loan gi senfam ekhogi account ahan mataga ki oina hapirakpada GPSC gi pradana ekhoina phangba yaroi doubling satpani haina lawbikhre maramasna N Birena Chief Minister oiringai sabikiba iyum asi Chief Minister gi maikedi gi sabikibra natragana pradana Hariba PMAY gi senfamna sabikibra haibadu mari lenaba authority amasum Chief Minister oibiramba N Birena khangan bira ohaina laikhidraba roman gi loinabi oinam ongbi pramodini leimana phongdorakre ipuroibi hinglingai thamuki mamangda makoina yum sanabigi damak thakhiba housing loan pinanaba khali tha amamuk lairaga loan asigi senfam piraklagani haiduna account number pira o haiduna pikhibani madugi matungda sel pirakthingaida ipuroiba laikhitabani aduga matamadugi Chief Minister na yum sabikhibani yum saba loiramdai housing loan gi senfam account sanglak pahorakpani adubo senfam adu aikhoina phangba yaro haiduna pradana laukhribe matangna sapsaba wafam phongdokpirau Housing loan asigi second phase ki senfam su account hapi rakli senfam asi su aikhoina lawbi yaroi puthorakadabani haina pradana hairakli maramasina aikhoigi yumadu Chief Minister na sabibra natragana housing loan gi senfam na sabikhibra haibadu sengdok piraktuna samamna ba ko hanbiu haina phongdorakhi haina pausta makhatana phongdorakli atopa paumna sana khona big ithilamusum khudong saba pibirabadi nahasingbu drugtagi lapthokhanba ngamgani nahasingna sana khonabig ithil pibiriba masigi khudong saba phangalabadi mayai ka chinjaktagi lapthokpada asoba mating oigani haina RK Fortune Develop Private Limited ki Managing Director RK Rameshona phongdokre hari tantana sumna myamna thamjage haujikoina di myam paus matang sa lusinjarage amasum makhata banau babdet myam punang amina sena channel sigi makeri gi myang phamda makhata na thamjari